Reserve Forest Area da Kanglon Kaina tongan structure sing Sajinduna Leiriba singi mathakta Forest Department na drive chathaba amadi takthokuna lakpagi saruk ama oina Divisional Forest Office Thaubalgi manung chanba Gwarok Reserve Forest ta ngasidagi eviction chathaba haukhre. Thobal Forest Division gi DFO Dr. Laisangthem GC gi mityeng makhada Nongpok Sekmai Police Station gi team yauna Thobal Range gi Range Officer Dinesh Chandra Salam na luchingba Thobal amasung Kakching Range ki apunba team amana chathakiba eviction drive aduda Gwarok Reserve Forest ki manung chanba Langmaithet amadi Saramda Kanglon Kaina sajalamba structure sing toukhre hairi. Eviction asiga mari lenana Thobal Range ki Range Officer Dinesh Chandra Salam na fongdorakpada ngasi toukhre sing adudi Langmaithet structure ani. Saramda structure mari aduga Saram amadi Langmaithet ki marakta Saramba structure ama punna Kanglon Kaina Saramba structure taret thugai ki bani hai ki. Ngasidagi chathaba hauriba eviction asi makhatana leptana chathakigani maramaduna Gwarok Reserve Forest ki area da Kanglon Kaina structure sing sajilaba singna masa masana khangna lauthokpiyu hainasu Dinesh Chandra Salam na miyamda appeal tarakli.